ꯃꯨꯈꯔꯖꯤ ꯖꯤꯇꯤꯄꯤ ꯅꯒꯔ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯒꯤ ꯍꯦꯛ ꯃꯊꯛꯇ ꯂꯩꯔꯤꯕ VisionIAS ꯒꯤ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗꯤ ꯇꯦꯁ ꯁꯦꯟꯇꯔ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯅꯤ ꯉꯁꯤ ꯑꯩꯅ ꯁꯦꯝꯖꯔꯛꯂꯤꯕꯁꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕꯁꯤ ꯍꯠꯁꯟ ꯂꯦꯟꯒꯤ ꯅꯥꯂꯥ ꯔꯣꯗꯇꯅꯤ꯫ VisionIAS ꯒꯤ ꯀꯣꯆꯤꯡ ꯑꯁꯤ GTPꯗ ꯃꯣꯏꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯍꯟꯗꯛꯇ ꯅꯧꯅ ꯍꯥꯡꯕꯅꯤ꯫ ꯗꯤꯁꯦꯝꯕꯔꯗ ꯀ꯭ꯂꯥꯁ ꯍꯧꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯐꯦꯠ ꯍꯪꯕꯗ ꯍꯥꯏꯕꯤꯔꯛꯏ꯫ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯅꯤꯡꯂꯕꯗꯤ VisionIAS ꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠ ꯑꯃꯗꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯗꯒꯤ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯌꯦꯡꯈꯠꯄꯗ ꯎꯔꯤꯕꯁꯤ VisionIAS ꯒꯤ GTPꯗ ꯂꯩꯕ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ VisionIAS ꯒꯤ ꯇꯦꯁ ꯊꯥꯐꯝ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯇ꯭ꯔꯤ, ꯑꯗꯨꯕꯨ ꯂꯨꯄꯥ 10ꯒꯤ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯃꯨꯈꯔꯖꯤ ꯅꯒꯔꯗ ꯆꯠꯂꯕꯗꯤ ꯇꯦꯁ ꯊꯥꯐꯝ ꯂꯩꯒꯅꯤ꯫ VisionIAS ꯒꯤ ꯇꯦꯁ ꯑꯁꯤ UPSC Prelims ꯑꯃꯁꯨꯡ ꯃꯦꯟꯁꯀꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯥꯟꯅꯕ, ꯌꯥꯝꯅ ꯔꯤꯂꯤꯚꯦꯟꯠ ꯑꯣꯏꯕ ꯇꯦꯁ ꯁꯤꯔꯤꯖꯅꯤ꯫ ꯃꯁꯤ ꯑꯩꯅ ꯉꯁꯤ ꯆꯠꯆꯔꯤꯕ ꯇꯦꯁ ꯊꯥꯐꯝ ꯑꯁꯤꯗ ꯊꯥꯔꯕꯗꯤ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯏ꯫ ꯀꯔꯣꯜꯕꯥꯒꯇꯁꯨ ꯁꯦꯟꯇꯔ ꯂꯩ, ꯃꯈꯣꯏꯒꯤꯗ ꯆꯠꯂꯒ ꯊꯥꯔꯕꯁꯨ ꯌꯥꯏ꯫ ꯃꯨꯈꯔꯖꯤ ꯅꯒꯔꯗ VisionIAS ꯅꯠꯇꯅ DrishtiIAS, NextIAS, StudyIQ, ForumIAS ꯅꯆꯤꯡꯕ ꯁꯦꯟꯇꯔ ꯀꯌꯥꯁꯨ ꯂꯩ꯫ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯗꯨꯅ ꯇꯦꯁ ꯁꯤꯔꯤꯖ ꯑꯁꯤ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯊꯥꯔꯕꯗꯤ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ꯫ VisionIAS ꯒꯤ ꯍꯦꯛ ꯅꯥꯀꯟ ꯑꯁꯤꯗ ForumIAS ꯁꯨ ꯂꯩꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯨꯈꯔꯖꯤ ꯅꯒꯔꯒꯤ 12th ꯐꯦꯜꯗ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯅꯤꯁ ꯑꯣꯏꯈꯤꯕ ꯃꯅꯣꯖ ꯀꯨꯃꯥꯔꯅ UPSC ꯄ꯭ꯔꯤꯄꯦꯔꯦꯁꯟ
ꯇꯧꯔꯝꯕ ꯃꯐꯝ ꯑꯁꯤꯗꯁꯨ UPSC experience ꯒꯤ ꯀꯥꯟꯅꯔꯕ ꯂꯥꯏꯔꯤꯛ ꯀꯌꯥꯁꯨ ꯐꯪꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯣꯏꯖꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯦꯟꯅ ꯑꯀꯨꯞꯄ ꯐꯖꯕ ꯚꯤꯗꯤꯑꯣ ꯁꯦꯝꯖꯕ ꯉꯝꯖꯅꯕ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫